ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯈꯣꯡ ꯐꯨꯏꯟ ꯍꯧꯔꯛꯄ ꯅꯣꯡꯍꯧꯅꯤ꯫ ꯋꯥꯛꯆꯤꯡ ꯊꯥ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯣꯡꯍꯧꯅꯣ ꯈꯪꯗꯦ, ꯃꯝꯁꯨ ꯃꯝꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯁꯨꯛ ꯁꯨꯅ ꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯌꯦꯡꯂꯨꯕꯗ ꯀꯅꯥ ꯑꯃꯒꯤ ꯃꯤꯇꯝ ꯎꯕ ꯉꯝꯗꯦ, ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯔꯛ ꯃꯔꯛꯇ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯄꯗ ꯎꯔꯤꯕ ꯑꯗꯨꯇ ꯃꯉꯥꯏꯔꯦ꯫ ꯆꯠꯂꯤ ꯃꯝꯂ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯃꯍꯥꯛ ꯑꯗꯣ ꯅꯨꯄꯤꯗꯨ ꯃꯊꯟꯅꯇ꯫ ꯃꯈꯣꯡ ꯑꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯍꯥꯛꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤꯕꯗꯣ꯫ ꯁꯥꯡꯖꯧ ꯄꯥꯔꯕ ꯏꯃꯥꯏꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯊꯠꯇꯨꯅ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯃꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯅꯤꯡꯗꯦ꯫ ꯈꯪꯍꯧꯗꯦ, ꯑꯍꯧꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯇꯥꯔꯛꯏ ꯅꯣꯡꯊꯛꯇꯒꯤ ꯕ꯭ꯔꯖ ꯁꯤꯡꯁꯪ꯫ ꯃꯗꯨꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯈꯥꯏꯕꯣꯛ ꯇꯥꯅ ꯈꯥꯏꯈꯤ꯫ ꯃꯁꯤꯅ ꯅꯣꯡꯖꯨ ꯑꯗꯨꯒꯤ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯍꯥꯛꯇꯅ ꯎꯍꯧꯕ, ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯅꯁꯨ ꯈꯪꯂꯔꯣꯏꯗꯕ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ꯫ ꯍꯌꯥ ꯍꯩ, ꯍꯩ ꯍꯥꯏꯅꯕꯨ ꯁꯩꯍꯧꯔꯒꯦ, ꯍꯌꯥ ꯍꯥꯏꯅꯕꯨ ꯁꯩꯍꯣꯛꯂꯒꯦ꯫ ꯎꯄꯣꯡꯊꯥ ꯂꯥꯡꯊꯥ ꯍꯥꯎꯈꯥ ꯉꯥꯟꯈꯥ ꯂꯤꯛꯂꯥ ꯌꯦꯡꯉꯧ ꯇꯨꯕꯤꯌꯨ ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ ꯅꯥꯍꯟꯐꯝꯗ ꯍꯜꯂꯨ ꯍꯤꯀꯨꯕꯤ ꯌꯥꯏꯀꯨꯕꯤ ꯍꯤꯄꯣꯛꯄꯤ ꯌꯥꯏꯄꯣꯛꯄꯤ ꯁꯨꯝ ꯇꯔꯪ ꯃꯤꯠ ꯇꯔꯪ ꯍꯩ ꯍꯌꯥ ꯍꯩ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕꯤꯗꯨꯅ ꯁꯦꯁꯦ ꯂꯥꯏꯖꯩꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯣꯛꯂꯦꯟ ꯊꯛꯇ ꯅꯤꯡꯊꯤꯅ ꯅꯥꯟꯊꯕꯤꯔꯣ꯫ ꯑꯌꯨꯛ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯧꯔꯣ ꯐꯅꯤꯗ ꯑꯅ ꯃꯍꯥ ꯁꯨꯕ ꯂꯥꯏꯌꯦꯠ ꯇꯤꯟꯌꯦꯠ ꯂꯩꯔꯝꯕ ꯂꯣꯏꯅ ꯀꯣꯛꯂꯗꯧꯕꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯁꯣꯜꯂꯕ, ꯑꯩꯅ ꯄꯤꯔꯤꯕ ꯏꯁꯤꯡ ꯌꯥꯎꯔꯕ ꯆꯐꯨ ꯑꯁꯤꯕꯨ ꯀꯥꯡꯒ ꯂꯨꯈꯥ ꯑꯗꯒꯤ ꯈꯣꯡꯌꯥꯎ ꯐꯨꯜ ꯃꯔꯛꯇ ꯈꯛ ꯊꯝꯒꯅꯨꯀꯣ, ꯃꯍꯤ ꯃꯌꯥꯏ ꯂꯣꯏꯅ ꯃꯥꯡꯏ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯕꯅ ꯐꯅꯤ? ꯏꯁꯣꯏ ꯍꯦꯛ ꯁꯣꯏꯗꯨꯅ ꯎꯄꯨ ꯃꯊꯛꯇ ꯀꯔꯤꯅꯣꯃ ꯃꯈꯨꯝ ꯆꯦꯠꯅ ꯈꯨꯝꯖꯤꯜꯂꯒ ꯊꯝꯃꯨ, ꯅꯤꯡꯊꯤꯅ ꯊꯝꯃꯨꯀꯣ, ꯑꯃꯨꯛ ꯇꯥꯔꯛ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯀꯠ ꯁꯦꯜ ꯑꯣꯏꯅ ꯄꯤꯔꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯌꯥꯝꯕꯗꯤ ꯌꯥꯝꯗ꯭ꯔꯦ, ꯅꯁꯨꯒꯤ ꯑꯅꯥꯕꯁꯦ ꯐꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯐꯕ ꯑꯣꯏꯔꯣꯀꯣ꯫ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯏ꯫ ꯑꯃꯅ ꯍꯦꯛ ꯊꯣꯡꯒꯥꯜ ꯅꯥꯀꯜꯗ ꯃꯁꯥ ꯄꯣꯡꯅ ꯁꯥꯠꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨꯕꯨ ꯍꯦꯛ ꯎꯏ꯫ ꯆꯤꯔꯣꯟ ꯑꯣꯏꯅ ꯍꯥꯏ, ꯂꯩꯍꯥꯎ ꯂꯩꯔꯦꯟꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯗ ꯄꯣꯡꯅ ꯁꯥꯠꯂꯤꯕꯅꯣ, ꯑꯉꯥꯡꯕꯅꯤ, ꯐꯖꯗ꯭ꯔꯣ? ꯑꯃꯅ ꯈꯨꯝꯃꯤ, ꯑꯉꯥꯡꯕꯗꯤ ꯑꯩꯗꯤ ꯀꯌా ꯄꯥꯝꯗꯦꯗ, ꯑꯉꯧꯕꯅ ꯍꯦꯟꯅ ꯐꯖꯩ, ꯃꯅꯝꯁꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯑꯩꯗꯤ ꯑꯉꯥꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ, ꯈꯟꯅꯗꯤ ꯑꯃꯇꯪꯕꯨ ꯍꯦꯛꯂꯒ ꯅꯥꯄ ꯑꯁꯤꯗ ꯁꯤꯟꯈꯤꯒꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯃꯈꯣꯡ ꯊꯥꯡꯖꯤꯟꯒꯦ ꯇꯧꯏ꯫ ꯃꯁꯤꯗ ꯑꯃꯗꯨꯅ, ꯑꯁ ꯀꯩꯅꯣ ꯇꯜꯂꯤꯍꯦ ꯅꯪ ꯑꯁꯤꯕ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯀꯩꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ, ꯂꯩꯗ ꯌꯥꯝ ꯆꯣꯞꯄ꯭ꯔꯕ, ꯑꯁꯨꯛ ꯐꯖꯅ ꯁꯥꯠꯂꯤꯕꯁꯤꯗꯗꯤ ꯍꯦꯛꯅꯤꯡ ꯇꯥꯕ, ꯀꯣꯟꯅ ꯑꯩ ꯍꯦꯛꯀꯦ, ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ, ꯍꯧꯖꯤꯛ ꯑꯩ ꯌꯨꯝꯗ ꯌꯥꯝꯅ ꯌꯧꯅꯤꯡꯂꯤꯕ ꯖꯥꯠꯅꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯁꯤꯃꯇ ꯐꯔꯕꯗꯤꯅꯦ ꯑꯩ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ, ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯌꯥꯔꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯛꯏ꯫ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯥꯀꯜꯗꯒꯤ ꯃꯁꯝ ꯃꯅꯥꯏ ꯐꯥ ꯐꯥꯕꯤ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯍꯣꯏꯕ, ꯀꯩꯅꯣꯅꯦ, ꯑꯁ ꯃꯤꯍꯨꯜꯒ ꯌꯧꯏ ꯍꯥꯏꯕ꯫ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨꯗ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠ, ꯃꯃꯤꯠꯇꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦꯍꯦ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯗꯤ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯣꯡ ꯐꯜꯂꯤ ꯅꯨꯄꯤ ꯑꯃꯅ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ, ꯀꯔꯤ ꯆꯥꯒꯦꯅ ꯇꯧꯔꯤꯅꯣ? ꯂꯥꯛꯑꯣꯁꯤ ꯌꯥꯔꯦ, ꯑꯉꯥꯎꯕꯤꯗꯕꯨ ꯆꯩ, ꯂꯥꯛꯑꯣ ꯌꯥꯔꯦ, ꯃꯁꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ, ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯗ꯭ꯔ ꯌꯦꯡꯉꯣ, ꯑꯁ ꯅꯪꯁꯤꯗꯤ, ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯉꯥꯎꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯏ, ꯍꯣ ꯀꯤꯔꯕꯣ? ꯑꯩꯕꯨ ꯁꯛ ꯐꯖꯩ ꯀꯥꯏꯅ, ꯑꯩꯗꯤ ꯊꯤꯕꯅꯤ, ꯑꯩꯗꯤ ꯐꯖꯅꯤꯡꯗꯦ, ꯅꯈꯣꯏꯅ ꯀꯩ ꯈꯪꯉꯤ, ꯏꯁ ꯑꯩꯕꯨ ꯂꯥꯏ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯃꯨꯛ ꯁꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯪꯕꯗ ꯀꯅꯥꯒꯤ ꯑꯊꯤꯡꯕ ꯂꯩꯇꯦ꯫
ꯃꯍꯥꯛꯅ ꯋꯥꯈꯜ ꯁꯣꯏꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯃꯍꯥꯛꯀꯤ ꯈꯣꯡꯌꯥꯅ ꯏꯇꯠ ꯇꯠꯇꯅ ꯃꯍꯥꯛꯅ ꯆꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯃꯁꯛ ꯈꯪꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯏ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ꯫ ꯑꯩ ꯂꯐꯣꯏ ꯆꯥꯕ ꯂꯥꯛꯑꯦ꯫ ꯑꯩꯒꯤ ꯂꯐꯣꯏ ꯀꯗꯥꯏ? ꯂꯐꯣꯏ ꯄꯤꯌꯨ ꯏꯕꯦꯇꯣꯟ꯫ ꯃꯁꯤꯗ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯏꯕꯦꯇꯣꯟ ꯅꯠꯇꯦꯀꯣ, ꯍꯦꯛꯇ ꯀꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯊꯤꯗꯥ ꯀꯥꯎꯒꯟꯕꯤꯁꯤꯗꯤ ꯅꯨꯡꯇꯤꯒꯤꯁꯨ ꯍꯥꯏꯅꯔꯤꯕ, ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩ ꯀꯩꯝ ꯀꯥꯎꯗꯦ ꯀꯩꯅꯣ, ꯇꯨ ꯆꯩꯇꯦꯛ 1, 2 ꯁꯤ ꯀꯩꯗ ꯀꯥꯎꯔꯤꯕ? ꯃꯇꯧ ꯑꯗꯨꯗ ꯍꯣꯏ ꯍꯣꯏ ꯅꯪ ꯀꯥꯎꯗꯦ, ꯌꯥꯔꯦ ꯅꯪ ꯀꯥꯎꯗꯦ ꯑꯩ ꯈꯪꯂꯦ꯫ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯧ ꯁꯥꯔꯛꯎꯔꯥ ꯂꯩꯁꯥꯕꯤ ꯁꯥꯔꯛꯎꯔꯥ? ꯑꯩꯗꯤ ꯃꯧ ꯁꯥꯕꯁꯨ ꯍꯩ, ꯂꯩꯁꯥꯕꯤ ꯁꯥꯕꯁꯨ ꯍꯩ, ꯂꯣꯏꯅ ꯍꯦꯛ ꯍꯩ ꯈꯪꯉꯕ? ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯎꯅꯤ ꯁꯥꯎꯅꯤ, ꯂꯩꯁꯥꯕꯤꯗꯨꯝ ꯁꯥꯗꯣꯛꯎꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯉꯥꯎꯕꯤ ꯅꯨꯄꯤꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏ, ꯂꯩꯁꯥꯕꯤꯅ ꯖꯒꯣꯏ ꯁꯥꯕ ꯁꯥꯔꯛꯀꯦꯀꯣ꯫ ꯑꯁ ꯖꯒꯣꯏ ꯁꯥꯒꯦ ꯇꯧꯔꯒ ꯐꯤ ꯑꯃꯨꯛ ꯌꯥꯎꯔꯝꯗ꯭ꯔꯦ, ꯇꯜꯂꯦꯗ ꯑꯩ ꯁꯥꯔꯣꯏ ꯑꯃꯠꯇ, ꯖꯒꯣꯏꯁꯨ ꯁꯥꯔꯣꯏ ꯂꯩꯁꯥꯕꯤꯁꯨ ꯁꯥꯔꯣꯏ, ꯁꯨꯛꯁꯥ ꯁꯥꯔꯣꯏꯕ ꯑꯩ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯩꯃ ꯅꯪ ꯖꯒꯣꯏ ꯁꯥꯅꯕ ꯐꯤ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯀꯣꯛ ꯐꯤ ꯑꯍꯟꯕ ꯐꯖꯕ ꯄꯨꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯋꯥꯈꯜ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ ꯃꯃꯥꯏꯗꯣ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯇꯨꯅ, ꯑꯁꯦꯡꯕꯩꯔꯣ ꯏꯃꯥꯁꯤ? ꯐꯤ ꯄꯤꯒꯦꯕ, ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯔꯥꯎꯏ ꯑꯩꯗꯤ꯫ ꯀꯗꯥꯏ ꯄꯤꯔꯣ ꯏꯕꯦꯟ, ꯅꯁꯨ ꯖꯒꯣꯏ ꯁꯥꯗꯣꯛꯀꯦ ꯏꯕꯦꯟ, ꯄꯦꯟꯅ ꯌꯦꯡꯖꯧꯋꯣ꯫ ꯃꯤ ꯑꯃꯕꯨ ꯃꯥꯅ ꯀꯧꯅꯤꯡꯕ ꯃꯤꯡꯒꯧ ꯍꯦꯛꯇ ꯀꯧꯊꯣꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯀꯧꯔꯤ ꯃꯤꯡꯒꯧ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏ꯫ ꯄꯤꯗꯗꯤꯀꯣ ꯏꯁꯨꯒꯤꯕꯣ, ꯍꯧꯖꯤꯛꯃꯛꯇꯗ ꯑꯩꯒꯤꯁꯤꯗ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯐꯤ ꯃꯇꯦꯛ ꯑꯃ ꯀꯠꯂꯝꯃꯤ, ꯃꯁꯤꯕꯨꯅꯦ ꯏꯕꯦꯟꯅ ꯏꯁꯨꯗ ꯄꯤꯊꯣꯛꯀꯦ, ꯌꯥꯝꯅ ꯐꯖꯕ ꯐꯤꯅꯤꯗ ꯍꯥꯏꯗꯨꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯐꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯁꯤꯕꯨꯅꯦ ꯐꯖꯅ ꯌꯦꯠꯁꯤꯜꯂꯨ, ꯅꯥꯟꯊꯗꯅꯕ ꯃꯑꯣꯡꯗ ꯌꯦꯠꯁꯤꯜꯂꯨꯀꯣ ꯍꯥꯏꯗꯨꯅ ꯄꯤ꯫ ꯃꯗꯨꯕꯨ ꯑꯉꯥꯎꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯊꯣꯛ ꯍꯦꯛ ꯏꯟꯁꯤꯟꯖꯩ꯫ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯐꯖꯩꯌꯦ ꯁꯤꯗꯤ, ꯈꯨꯐꯖ ꯆꯥꯗꯦꯀꯣ꯫ ꯌꯥꯝꯅ ꯐꯖꯔꯦ, ꯃꯗꯨꯕꯨ ꯅꯁꯥꯗꯨꯗ ꯀꯣꯏꯅ ꯌꯦꯠꯁꯤꯜꯂꯣ ꯑꯗꯨꯒꯅꯦ ꯖꯒꯣꯏ ꯁꯥꯗꯣ꯫ ꯁꯥꯒꯦ, ꯑꯩ ꯖꯒꯣꯏ ꯁꯥꯒꯦ, ꯅꯪ ꯌꯦꯡꯉꯨꯀꯣ꯫ ꯍꯦꯛ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯃꯤꯅ ꯂꯥꯏꯗ ꯀꯠꯂꯕ ꯍꯩꯔꯥ ꯂꯐꯣꯏꯅ ꯆꯤꯡꯕ ꯍꯦꯛꯇ ꯄꯤꯕꯤ꯫ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛꯇ ꯆꯥꯏ, ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯍꯥꯛꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯉꯣꯟꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯕꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯏꯇꯠꯇꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏ꯫ ꯃꯍꯥꯛ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯇꯝ ꯑꯃꯗ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯈꯤꯕꯤ ꯃꯧ ꯅꯍꯥ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯈꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯤꯐꯠꯇ ꯈꯔꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯏ ꯅꯧꯔꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯀꯩꯅꯣꯃ ꯇꯧꯈꯤꯗꯨꯅ ꯏꯈꯪ ꯍꯦꯛ ꯈꯪꯍꯧꯗꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯗꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯁꯤꯅꯤ ꯊꯥꯖꯒꯤ ꯄꯨꯟꯁꯤ꯫ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯇꯅꯧ ꯇꯅꯧꯔꯕꯤ ꯑꯃꯒꯨꯝ ꯊꯦꯛꯀ ꯊꯦꯛ ꯅꯧꯒꯅꯧ ꯃꯈꯣꯡ ꯌꯦꯠ ꯑꯗꯨꯅ ꯊꯛꯇ ꯑꯃꯨꯛ ꯈꯔ ꯀꯣꯟꯅ ꯊꯥꯡꯒꯠ ꯑꯣꯏꯅ ꯑꯃꯨꯛ ꯊꯤꯟ, ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯂꯩ ꯑꯃꯗ ꯑꯃꯨꯛ ꯍꯥꯏ ꯃꯅꯤꯡ ꯇꯧꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯊꯥꯖꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯂꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯇꯧ ꯑꯁꯤꯅꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯕꯅꯤ ꯉꯁꯤꯗꯤ꯫ ꯊꯥꯖ, ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯅ꯫ ꯐꯠꯇꯦꯗꯀꯣ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯅꯍꯥꯛꯁꯦ, ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯗꯨꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯍꯦ ꯃꯤꯐꯠꯇ ꯁꯥ, ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯅꯈꯣꯏ ꯃꯁꯤꯕꯨ ꯎꯔꯒ ꯅꯈꯣꯏ ꯄꯦꯟꯕ ꯑꯣꯏꯔꯣ꯫ ꯃꯥꯒꯤꯗꯃꯛ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯡꯊꯔꯛꯏ꯫ ꯊꯥꯖꯗꯤ ꯐꯤ ꯐꯖꯕ ꯑꯃ ꯐꯪꯕꯗꯨꯗ ꯍꯔꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯖꯒꯣꯏꯗꯨ ꯄꯪꯁꯥꯗ ꯍꯦꯛ ꯁꯥꯔꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯨꯟꯅ ꯌꯦꯡꯕ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯕ ꯐꯥꯎꯍꯜꯂꯛꯏ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯃꯥꯏꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯝꯃꯤ꯫ ꯃꯤꯒꯤ ꯐꯅꯕꯗ ꯇꯧꯕ, ꯃꯤꯒꯤ ꯐꯅꯕꯗ ꯈꯟꯕ ꯃꯍꯥꯛꯅꯤ꯫ ꯂꯥꯏꯔꯕ ꯅꯪꯂꯕ ꯀꯌꯥꯒꯤ ꯊꯧꯒꯜ ꯇꯧꯔꯛꯏ, ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯎꯃꯪꯂꯥꯏ ꯍꯔꯥꯎꯕ ꯀꯌꯥꯗ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯁꯤ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ 6ꯅꯤ ꯁꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯛꯂꯕ ꯃꯇꯨꯡ
ꯇꯔꯦꯠꯅꯤ ꯍꯥꯏꯕꯗꯨ ꯆꯟꯗꯨꯅ ꯂꯥꯏꯔꯣꯏ ꯇꯥꯟꯒꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯈꯔꯁꯨ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛ ꯄꯨꯗꯨꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯤ꯫ ꯃꯁꯤ ꯍꯧꯅꯕꯤꯅꯤ, ꯃꯁꯤ ꯂꯣꯟꯆꯠꯅꯤ꯫ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯣꯏꯔꯤꯕ, ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯥꯖꯖꯕ ꯃꯥꯒꯤ ꯃꯆꯥ, ꯃꯤ ꯈ꯭ꯋꯥꯏꯅ ꯑꯃꯥꯏꯕꯤ ꯂꯩꯍꯥꯎ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯉꯣꯟꯗ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯁꯥꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯊꯣꯠ ꯀꯥꯔꯛꯄꯤ꯫ ꯁꯛꯇꯁꯨꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯄꯥꯕꯤꯅꯤꯡꯉꯥꯏ ꯑꯃꯥꯏꯕꯤ ꯑꯃꯠꯇ ꯌꯥꯎꯗꯦ, ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯐꯥꯎꯕ ꯍꯦꯛ ꯃꯌꯥꯏ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯁꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯃꯉꯣꯟꯗ ꯄꯤꯅꯕꯤꯕ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯂꯥꯏꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛ ꯂꯩꯍꯥꯎꯕꯨ ꯊꯤꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯄ ꯌꯥꯔꯛꯂꯅꯤ꯫ ꯂꯥꯏꯕꯨꯡꯗ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯂꯩꯍꯥꯎ ꯂꯩꯕ ꯎꯗꯦ ꯍꯥꯏꯖꯩ꯫ ꯀꯗꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯣ ꯃꯗꯨꯕꯨ? ꯋꯥꯀꯣꯜ ꯂꯥꯎꯔꯕꯗꯤ ꯌꯥꯔꯅꯤ ꯁꯤꯍꯧꯕ꯫ ꯃꯅꯨꯡꯗꯒ ꯂꯩꯕ ꯖꯥꯠꯂꯅꯤ ꯃꯥꯕꯨ? ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯅꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯏ꯫ ꯃꯤ ꯑꯅꯤ ꯑꯍꯨꯝꯗꯤ ꯂꯩꯔꯝꯃꯤ, ꯂꯩꯍꯥꯎꯗꯤ ꯂꯩꯕ ꯎꯗꯦ, ꯌꯥꯎꯔꯝꯗꯦ꯫ ꯂꯩꯇꯦꯅꯤ ꯁꯤꯗꯁꯨ꯫ ꯃꯗꯨꯕꯨ ꯂꯩꯔꯤꯕ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯑꯁꯨꯝꯅ ꯍꯪꯏ, ꯅꯈꯣꯏꯕꯨ ꯅꯇꯥ ꯂꯩꯍꯥꯎ ꯎꯕ꯭ꯔꯣ? ꯃꯥꯕꯨ ꯂꯩꯕ ꯎꯗꯦꯅꯦ꯫ ꯃꯁꯤꯗ ꯍꯟꯗꯛꯇ ꯅꯧꯅ ꯃꯥꯏꯕꯤ ꯆꯪꯂꯛꯄꯤ ꯏꯟꯈꯠꯂꯛꯂꯤꯕ ꯐꯖꯇꯣꯟꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯀꯥꯏꯗꯣ ꯌꯥꯝꯅ ꯍꯥꯎꯇꯅ, ꯎꯖꯗꯤꯌꯦ, ꯈꯪꯖꯗꯦ ꯑꯩꯈꯣꯏ꯫ ꯀꯩꯅꯣ ꯐꯤꯖꯤꯗꯒ ꯆꯦꯠꯂ ꯀꯤꯍꯧꯗ꯭ꯔꯕꯣ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯒ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯣ? ꯁꯣꯏꯗ꯭ꯔꯦ꯫ ꯃꯁꯛ ꯈꯔ ꯐꯖꯔꯦ ꯀꯥꯏꯅ ꯃꯉꯛ ꯃꯔꯨ ꯈꯔ ꯍꯥꯏꯒꯠꯀꯨꯝ ꯇꯧꯏ꯫ ꯇꯝꯒꯤ ꯍꯪꯉꯣꯏ ꯃꯤꯀꯨꯞꯄꯤꯅꯤ꯫ ꯑꯃ ꯃꯊꯦꯡ ꯑꯁꯤꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯑꯄꯥꯝꯕ ꯄꯥꯈꯪ ꯀꯅꯥꯒ ꯂꯣꯟꯅ ꯆꯤꯛꯅꯕꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯪꯗꯥꯏꯅꯔꯝꯅꯤꯗ꯫ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯈꯣꯟꯗꯥ ꯑꯁꯤ ꯃꯍꯥꯛ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯣꯏꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯃꯤꯗꯥ ꯀꯣꯟꯁꯤꯟꯅꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯍꯥꯎꯕꯨ ꯌꯦꯡꯕ ꯊꯣꯛꯈꯤ꯫ ꯐꯖꯇꯣꯟꯅ ꯃꯈꯣꯏꯗ ꯍꯥꯏ, ꯀꯩꯁꯨ ꯍꯩꯇꯕ, ꯂꯥꯏꯐꯥꯎꯁꯨ ꯆꯨꯝꯅ ꯐꯥꯎꯏ ꯈꯪꯗꯦ, ꯐꯥꯎꯗꯦ ꯈꯪꯗꯦ, ꯃꯥꯒꯤ ꯃꯆꯥ ꯁꯦꯕꯣꯛꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯃꯥꯡ ꯐꯝꯃꯅꯤ꯫ ꯅꯠꯇꯦ ꯍꯥꯏꯕ ꯌꯦꯡꯉꯨ, ꯂꯥꯏ ꯅꯧꯅ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯂꯩꯐꯥꯎ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯋꯥꯄꯣꯛꯄꯤꯗꯒꯤ ꯐꯥꯎꯕ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯂꯥꯏ ꯌꯦꯡꯂꯔꯤꯕ꯫ ꯏꯁ, ꯑꯗꯨꯒ ꯍꯅꯨꯕꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯤꯊꯥꯅꯗꯕꯤ ꯁꯥꯏꯅꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯕꯁꯦ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯁꯤꯗꯅꯤ꯫ ꯅꯨꯡꯁꯤꯗꯕꯅ ꯂꯥꯏꯃ, ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯕ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯍꯥꯎꯕꯨ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯁꯥꯍꯟꯗꯨꯅ ꯂꯥꯡꯃꯥꯏ ꯂꯧꯇꯥꯔꯣꯏ ꯖꯒꯣꯏ ꯁꯥꯍꯟꯗꯣꯏꯅꯦꯕ꯫ ꯑꯁ, ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯈꯣꯏꯗꯧꯁꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯧꯒꯠꯄ ꯆꯠꯂꯤ꯫ ꯂꯩꯍꯥꯎꯅ ꯀꯔꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯒꯦ ꯍꯥꯏꯕ? ꯑꯩꯈꯣꯏꯁꯨꯅꯦ ꯅꯨꯔꯥꯕꯤ ꯁꯥꯕ ꯌꯥꯝꯅ ꯍꯩ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯍꯥꯏꯖꯍꯧꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯂꯩꯍꯥꯎꯅ ꯐꯝꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯟꯗꯨꯅ, ꯂꯩꯍꯥꯎ, ꯂꯩꯍꯥꯎ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯂꯩꯍꯥꯎ꯫ ꯂꯩꯍꯥꯎ ꯋꯥ ꯈꯨꯝꯗꯦ, ꯆꯩꯅꯥ ꯑꯃ ꯈꯥꯡꯕꯒꯨꯝ ꯇꯧꯏ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯈꯪꯗꯦ, ꯄꯨꯛ ꯃꯅꯨꯡꯁꯦ ꯂꯦꯡꯕ ꯊꯤꯟꯕꯅ ꯌꯥꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯆꯥꯕ ꯌꯥꯗꯕ ꯄꯣꯠꯀ ꯆꯥꯁꯤꯜꯂꯨꯔꯒꯦ? ꯑꯩ ꯀꯩꯁꯨ ꯆꯥꯗꯦꯗ ꯏꯃꯥ꯫ ꯑꯗꯨꯒ ꯀꯔꯝ ꯇꯧꯔꯤꯕ? ꯈꯪꯗꯦ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯝ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯨ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯀꯗꯕꯒꯤ ꯃꯤꯈꯨꯞ ꯑꯃꯇ ꯉꯥꯏꯔꯦ꯫ ꯅꯐꯤ ꯀꯔꯤ ꯀꯥꯔꯁꯨ ꯅꯤꯡꯊꯤꯅ ꯁꯦꯠꯄ ꯂꯣꯏꯗ꯭ꯔꯤ꯫ ꯅꯠꯇꯦ ꯂꯩꯍꯥꯎ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯅꯆꯥ ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯅꯆꯥ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯁꯥꯗꯨꯅ ꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ꯫ ꯂꯩꯍꯥꯎ, ꯎꯄꯥꯏ ꯂꯩꯇꯦ ꯅꯨꯡꯁꯤꯇꯣꯝꯕꯤ꯫ ꯐꯤꯕꯝꯅ ꯃꯇꯝꯅ ꯌꯥꯔꯛꯇꯕꯅ ꯃꯃꯥꯏ ꯂꯩꯕ ꯇꯥꯏ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯈꯤꯕ ꯃꯆꯥ ꯂꯩꯍꯥꯎꯒꯤ ꯐꯤꯕꯝ ꯁꯪꯁꯪ ꯎꯔꯛꯏ ꯉꯁꯤꯒꯤ ꯊꯥꯖꯒꯤ ꯃꯇꯧ ꯑꯁꯤꯗ꯫ ꯅꯨꯔꯥꯕꯤ ꯁꯥꯈꯤꯗꯦ, ꯂꯧꯇꯥꯔꯣꯜ ꯁꯥꯈꯤꯗꯦ, ꯄꯦꯟꯈꯤꯗꯦ ꯊꯃꯣꯏꯗ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯀꯗꯣꯝꯗꯒꯤ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯅꯣ? ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯉꯥꯎꯕꯤꯗꯨꯅ ꯀꯟꯅ ꯅꯤꯔꯝꯃꯤ, ꯂꯐꯣꯏ, ꯂꯐꯣꯏ, ꯂꯐꯣꯏ ꯄꯤꯔꯣ꯫ ꯃꯥꯅ ꯍꯥꯏꯕꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯤꯠꯅ ꯎꯔꯤꯕ ꯂꯥꯏꯃꯥꯡꯗ ꯂꯩꯔꯤꯕ ꯂꯐꯣꯏ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯐꯟ ꯍꯦꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯧꯗꯨꯅ ꯍꯦꯛꯇ ꯊꯣꯡꯒꯥꯟ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯃꯥꯕꯨ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯕꯒꯨꯝꯕꯅꯤ꯫ ꯆꯦꯟꯈ꯭ꯔꯦ, ꯐꯤꯗꯨꯁꯨ ꯂꯐꯣꯏꯗꯨꯁꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈ꯭ꯔꯦ꯫ ꯃꯪꯒꯣꯜꯗꯒꯤ ꯃꯆꯥꯅꯨꯄꯤꯅ, ꯑꯉꯥꯎꯕꯤ
ꯑꯉꯥꯎꯕꯤꯁꯤꯅ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯤ ꯏꯃꯥ ꯇꯞꯅ ꯈꯨꯝꯃꯤ ꯄꯨꯖꯁꯅꯨ ꯀꯩꯗꯧꯒꯦ ꯄꯨꯅꯤ ꯄꯤꯊꯣꯛꯄꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯅ ꯁꯨꯛꯌꯥ ꯌꯥꯗꯕ ꯑꯩ ꯌꯨꯝ ꯑꯁꯤꯗꯒ ꯂꯩꯅꯤꯡꯕ ꯖꯥꯠ ꯅꯠꯇ꯭ꯔꯕꯅꯤ ꯈꯪꯉꯨ ꯏꯃꯥꯕꯨ ꯏꯆꯥꯅ ꯍꯥꯏꯕ ꯀꯔꯤꯗ ꯌꯥꯗ꯭ꯔꯕꯒꯦ ꯑꯩꯅ ꯐꯅꯦꯛ ꯑꯝꯇꯪ ꯂꯩꯒꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯏꯃꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯏꯃꯥꯅ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯁꯨꯝ ꯀꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯧꯍꯟꯗꯨꯅ ꯊꯝꯕ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅ ꯇꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯣꯛ ꯍꯦꯛ ꯅꯨꯄꯥꯝꯅ ꯆꯦꯟꯈꯤꯕ ꯏꯃꯥꯅ ꯅꯊꯟꯗ ꯌꯨꯝꯁꯤ ꯂꯩꯖꯍꯧꯁꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯦꯠ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅ ꯐꯛꯆꯤꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯝꯗꯅ ꯊꯥꯖ ꯃꯈꯨꯠꯇ ꯂꯐꯣꯏ ꯂꯐꯥꯡ ꯑꯗꯨꯃ ꯌꯥꯝꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯅ ꯆꯠꯂꯤ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯩ ꯁꯦꯟꯆꯠ ꯍꯦꯛꯇ ꯆꯠꯂꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ ꯑꯩ ꯂꯐꯣꯏ ꯄꯨꯔꯛꯏ ꯅꯪ ꯆꯥꯒꯦꯔꯥ ꯍꯥꯏꯔꯒ ꯁꯠ ꯍꯦꯛꯇ ꯄꯤ ꯂꯩꯍꯥꯎ ꯃꯅꯝꯕꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯊꯥꯖꯅ ꯑꯃꯨꯛꯀ ꯅꯪ ꯅꯨꯡꯉꯥꯏꯕꯔꯥ ꯇꯨꯝꯃꯒ ꯂꯩꯗꯣ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯦ ꯇꯨꯝꯕ ꯋꯥꯏ ꯁꯨꯛꯇꯨꯝ ꯍꯦꯛ ꯇꯨꯝꯅꯤꯡꯗꯦ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯅꯤꯡꯕꯖꯥꯠꯅꯤ ꯈꯪꯂꯕ꯭ꯔꯥ ꯇꯞꯅ ꯂꯩꯍꯥꯎꯅ ꯏꯅꯝꯃ ꯁꯦ ꯂꯐꯣꯏ ꯆꯥꯎ ꯇꯨꯝꯗꯅꯕ ꯂꯐꯣꯏ ꯆꯥꯗ꯭ꯔꯗꯤ ꯇꯨꯝꯅꯤꯡꯕꯅꯦ ꯂꯐꯣꯏ ꯆꯥꯎ ꯁꯦ ꯆꯥꯎ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇꯨꯗ ꯊꯝꯃꯤ ꯂꯩꯍꯥꯎꯅ ꯑꯃꯨꯛꯀ ꯏꯅꯝꯃ ꯑꯩ ꯃꯁꯤ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯆꯥꯎ ꯂꯩꯍꯥꯎ ꯃꯈꯥ ꯇꯥꯔꯨꯔꯦ ꯑꯗꯨꯒ ꯊꯥꯖ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯐꯖꯗ꯭ꯔꯥ ꯇꯨ ꯑꯩꯒꯤꯅꯤ ꯑꯩꯒꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯁꯤ ꯑꯩꯒꯤꯅꯤ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯈꯪꯉꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯄꯤꯔꯣꯏꯌꯦ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏꯌꯦ ꯐꯖꯩ ꯌꯥꯝꯅ ꯐꯖꯩ ꯁꯤ ꯏꯜꯂꯒ ꯖꯒꯣꯏ ꯑꯃꯨꯛ ꯁꯥꯔꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯜ ꯇꯝꯅ ꯐꯠ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯩꯍꯥꯎ ꯋꯥꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅꯤ ꯁꯤꯕ ꯉꯝꯗꯅ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯍꯥꯛ ꯐꯃꯨꯡ ꯃꯊꯛ ꯑꯁꯤꯗ ꯌꯥꯇꯥꯗꯨꯅ ꯂꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯑꯣꯏꯈꯤꯕꯗ ꯃꯥꯒꯤ ꯃꯔꯥꯜꯅ ꯀꯔꯤ ꯆꯝꯖꯔꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯃꯍꯥꯛꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯅꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤ ꯌꯧꯅ ꯁꯤꯡꯅꯗꯨꯅ ꯑꯁꯤ ꯌꯧꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯍꯜꯂꯤꯕꯅꯣ ꯂꯩꯍꯥꯎ ꯁꯤꯕ ꯉꯝꯗꯅ ꯃꯍꯥꯛ ꯋꯥꯅ ꯂꯦꯜꯂꯤ ꯃꯍꯥꯛ ꯋꯥꯅ ꯍꯤꯡꯂꯤ ꯃꯍꯥꯛꯅ ꯃꯊꯣꯠ ꯀꯥꯔꯛꯄ ꯍꯧꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯀꯥꯡꯕ ꯍꯧꯈꯤ ꯐꯥꯊꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯕꯗ ꯉꯝꯈꯤꯗꯦ ꯃꯃꯩꯊꯪꯗ ꯀꯥꯟꯅꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯃꯍꯥꯛ ꯂꯩꯈꯤ ꯃꯤ ꯈꯣꯏꯅ ꯆꯥꯟꯕꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯊꯧ ꯃꯁꯛ ꯌꯥꯝꯅ ꯈꯪꯕꯤ ꯑꯃꯥꯏꯕꯤ ꯑꯣꯏꯅ ꯃꯍꯥꯛ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯉꯨꯊꯛꯇ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯨꯝꯅ ꯑꯣꯏꯈ꯭ꯔꯦ ꯆꯝꯖꯔꯕꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ ꯃꯤꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯁꯤꯁꯨ ꯈꯪꯗ꯭ꯔꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯂꯨꯅ ꯊꯨꯞꯅ ꯂꯥꯏꯊꯧ ꯇꯧꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯁꯣꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯕꯁꯨ ꯉꯝꯗꯅ ꯍꯤꯡꯂꯤꯕꯅꯤ ꯃꯥꯏꯀꯩ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯐꯖꯇꯣꯟ ꯅꯣꯛꯆꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯒꯠꯄ ꯍꯦꯜꯂꯛꯄꯒꯤ ꯃꯁꯛ ꯃꯆꯨ ꯑꯗꯨꯁꯨ ꯍꯦꯟꯅ ꯐꯖꯊꯣꯛꯂꯤ ꯃꯤꯀꯨꯞ ꯑꯃꯇ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯊꯥꯄꯣꯟꯇꯦ ꯌꯨꯝꯂꯣꯟꯅꯕꯗ ꯇꯥꯔꯛꯏ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯩ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗꯅꯦ ꯅꯃꯤꯠꯇ ꯅꯃꯥ ꯅꯄꯥ ꯅꯆꯥ ꯍꯥꯏꯕꯗꯣ ꯎꯕꯈꯛ ꯐꯪꯂꯣꯏꯀꯣ ꯍꯦꯟꯃꯜꯂꯤ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ ꯑꯁꯤ ꯌꯧꯅ ꯍꯦꯟꯕ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ ꯏꯁ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯕꯤꯔꯤꯅꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯏꯃꯥꯅ ꯏꯔꯤꯔꯣ ꯑꯩꯅ ꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯅ ꯇꯧꯍꯟꯕꯅꯤ ꯏꯃꯥꯒꯤ ꯅꯕꯨꯛꯆꯦꯜ ꯑꯗꯨꯅꯕꯨ ꯐꯔꯒ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯈꯤꯗ꯭ꯔꯣ ꯍꯦ ꯏꯃꯥ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯧꯕꯒꯤ ꯁꯔꯨꯛꯅꯦ ꯏꯃꯥꯒꯤ ꯂꯝꯆꯠꯇꯣ ꯍꯥꯟꯅ ꯑꯝꯇ ꯁꯦꯝꯗꯣꯛꯄꯤꯌꯨ ꯃꯗꯨꯅ ꯑꯐꯕ ꯑꯣꯏꯅꯤ ꯏꯃꯨꯡ ꯑꯁꯦ ꯏꯪꯅ ꯂꯩꯕ ꯉꯝꯅꯤ ꯀꯔꯤ ꯐꯠꯇ꯭ꯔꯤꯕꯁꯤ ꯑꯩꯅꯦꯕ ꯍꯩꯃꯧ ꯆꯟꯅꯗꯕꯤ ꯃꯧ ꯑꯃꯒꯤ ꯂꯣꯟꯆꯠꯄꯨ ꯅꯪꯕꯨ ꯀꯔꯤꯗ ꯆꯠꯄꯒꯦ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯁꯦ ꯑꯩ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯅꯪ ꯀꯥ ꯑꯃ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯌꯥꯝꯅ ꯍꯧꯕꯤꯔꯅꯨ ꯇꯥꯅꯤꯡꯗꯦꯕ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯈꯠꯅꯕ ꯍꯦꯛ ꯇꯧꯔꯛꯄꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯏꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯑꯩꯅ ꯏꯃꯨꯡ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯤꯡꯉꯤꯁꯤ ꯑꯣꯜꯂꯣꯅꯦ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯗ ꯅꯠꯇꯦ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯣ ꯃꯁꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯅꯅꯦ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯕꯗꯤ ꯃꯥꯏꯕꯤ ꯑꯃ ꯀꯣꯛ ꯇꯥꯟꯅꯔꯒ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯔꯒ ꯏꯃꯨꯡ ꯑꯁꯦ ꯃꯆꯦꯠ ꯊꯣꯛꯅ ꯊꯨꯒꯥꯏꯅꯤꯀꯣ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯅꯔꯤ ꯐꯖꯇꯣꯟ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯥꯏꯖꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯁꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯎꯅꯗꯣꯏꯁꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯂꯥꯎꯅꯕꯁꯤꯅ
Horen hek numina makon changkraba matung phaudani launadoi ka ama hemali haibanida yumlonaba nungaitabagi awabasidi kaida bu hanglurani imungdagi thoglakliba magi mama memana hanglai asina kadai da kanagi lagi thoram leiba awang khundonda lai kaugadawba malai kanaga satpa taba mai behiramani ga satkadoi madugi nupa aduma aine suk yengingde nupa mana nupigi phizet khara setchin as migi punsi imana adu yongnu mingon yengsilo haide sumagi mawongdo imana pamde haina haibanida ho magi punsi ni haiba migi ne pokpadagi magi lu tong de yaurakhrabadubu kamaina hosipu semdoktoino amarom daima mai behiramani se ya phai kaida phage haina hairabada phatanungdagi thabak ama hek lakpa matamda mangonda watanabu matamda hekta loina thoi irai laina thoi aduna aina phataba thabak ama tawninglakpa matamda mangondagi mateng lobadu yai sini maga loinabagi nungaiba haibabu hera phataba thabak tawraga kari kana doino isasidi afaba thabak ngakta tawko kaino ima afabadagi thabak mayam ma tawba haisidi matanggi matung yamna ili kaino yengo nahanmuki lai harauba mada ainadi tangkul nurabi yam saning aduga magi maibi saktibi nungsi tombi haibiduna magi masa sebok lai haubuina tangkul nurabi sanam hotnaba matam aduda aigi thamoy asina kayana penkhide kayada sauningkhia jogoi sabagi makoksu lehaude hekta oyanba lemang phambasu mawa hekta phamanba nate aina haidi ima ayasisu lai tonglibi amaibi amani do aibu makoina karis leitana hekta khanbagi mongneba masimadi sukya yaroiba adunabu aina lai harauringai maningaduda lona tumina maiba heramani gi manakta sattuna amaibi lehaubu semjilu thamayu mathai mamido phasinduna thambiyu hain haijaru matamduda maiba heramani su aiga luna sana tinabu oibanina harawana yarakki wafamase kanagumba mana mangonda tawbiyu kaina haibada mahangekta satphat tawgadaba nate aina haibu oibagi mahakna khutakti hekta tawkhibani numit humnigi manungda hekta tengban lairoi numit aduda leihauna magi thawai mido thamaikibagi amamba kasinamada mahakna yamna wana haifam thokpom khangdana khangkibado masisu aigi mita sangsang uri mama adumna laikhrabanine ima numit aduda aina khudak tekta tangkul nurabi saduna thoki haiba mema masanupigi wafam asi taraga haraubasu phawi aduga muksu migi masanupidugi khallaga nungaitabsu phawi aduna masanupida muk hangi nati nangbu migi masaduda adumna tawribadubu tokhrabrai hai mingon adumna tawganuko sauningbagi kayak hek tawbana makhalamani kaino ima mado aigi yeknabini masak matau khara phasare haidana mangak haigat tawri haigatana chakhiba ho haujikti mangak to magi kanung adudagi hendokpa ngamdana adumak leiri phamungdagi mazi amta lengba ngamdana adumak leiri haiba ima hai maima onthokpani dei magi bema hai mingonda adumna tawnu phatte laisinkiba pareido amuk tando phatte ko hoima laisinkiba parei handoknaba leiwado haujikidi leitri mana tawjabana mana phangjabani magi thawai mi do aikhoina phajinduna thambana maram oiduna haujik mahak siba ngamdana sumsi hek siba ngamdana yamna wana awaba haibabu ima khasi kharaki khwana tana phamunda ya taraga lei ai thengba tari ayamta loisilukhigi ima yumthangnari basina marolama nungaibani haiduna imungda phat changchi mema masanupi siki khanbada mahaki thawai wai karino haibani mahakna tawribase othokna su wakhal yaudi da ko ai isanupi se mahana bingonda tawi haribasibo as karam ngangani maside thawai wai mama oibi asumna karigumba amagi hekta migi punsida asi yongna phattana tawriba mahakisu mahaki khudong thiba numit haibado soidna oirakhini tarakhini amaromda maibe heramani phattabagi mahi kaya mahi angang oina maiba sangi ahalsingi manakta toina nei sakoi sai amagi da satuna muk mahimi nibade kaiba khangde maram chatnaga nupidongna tawre mahane hek phangju makhai takpa lepte asumna haurai magi punsi afabasu sai adubu mahak umanglai haraubadi satte tawigumbasu
ꯃꯤꯒꯤ ꯌꯨꯝꯒꯤ ꯂꯥꯏ ꯂꯧꯈꯠꯄ ꯂꯥꯏ ꯏꯀꯧꯕꯗꯤ ꯆꯠꯂꯤ ꯃꯥꯏꯕ ꯍꯤꯔꯥꯃꯅꯤꯒꯤ ꯃꯅꯥꯛꯇ ꯑꯔꯨꯕꯤ ꯂꯥꯛꯇꯨꯅ ꯐꯝꯃꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯔꯤ ꯍꯥꯏꯕꯁꯤꯅꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯩ ꯂꯥꯏꯔ ꯅꯪꯂꯕ ꯃꯈꯣꯏ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛꯇ ꯑꯩꯅ ꯄꯨꯛꯆꯦꯜ ꯑꯁꯦ ꯆꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯣꯏꯅꯅꯦ ꯏꯃꯥ ꯏꯆꯥꯒꯤ ꯃꯊꯛ ꯀꯥꯗꯨꯅ ꯆꯠꯈꯤꯕꯒꯤ ꯋꯥꯅꯤ ꯍꯩꯃ ꯀꯔꯤ ꯄꯨꯛꯆꯦꯜꯅꯤ ꯍꯥꯏꯒꯦꯗꯨꯗꯤ ꯃꯈꯣꯏꯁꯨ ꯑꯗꯨꯃꯛꯇꯤ ꯐꯠꯃꯟꯗꯦꯗꯅ ꯀꯥꯏꯗꯒꯤ ꯐꯔꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯍꯧꯖꯤꯛ ꯑꯁꯦ ꯑꯩ ꯊꯃꯣꯏ ꯑꯁꯤ ꯆꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯌꯨ ꯃꯈꯣꯏꯅ ꯅꯃꯥ ꯅꯆꯥꯗ ꯀꯔꯤ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯊꯃꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩ ꯁꯥꯊꯤꯅ ꯄꯥꯝꯖꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯗꯨꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯝꯗꯧꯒꯦ ꯍꯥꯏꯕꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯧꯇꯨꯅꯔꯒ ꯅꯨꯄꯥꯗꯨꯕꯨ ꯐꯥꯕꯤꯈ꯭ꯔꯤꯅꯤ ꯊꯃꯣꯏꯁꯤ ꯀꯌꯥꯗꯤ ꯁꯥꯈꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯗ ꯇꯧꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯇꯧꯈ꯭ꯔꯦ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯈ꯭ꯔꯦ ꯐꯅꯦꯛ ꯈꯣꯡꯗꯥꯏ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯇꯣ ꯍꯧꯖꯤꯛ ꯐꯤꯒꯦ ꯐꯅꯦꯛ ꯁꯦꯠꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯉꯝꯖꯗ꯭ꯔꯥ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯣ ꯃꯔꯥꯏꯕꯛꯇꯨꯗ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯐꯅꯤ ꯅꯪꯁꯨꯅꯤ ꯅꯍꯥꯟꯅ ꯀꯣꯛ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯀꯩꯗꯧꯏ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯂꯕꯗꯤ ꯁꯤꯊꯣꯛꯈꯤꯗ꯭ꯔꯣ ꯑꯄꯪꯕꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯗꯨꯅ ꯑꯔꯨꯕꯤꯒꯤ ꯃꯔꯦꯡꯖꯨꯝ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯤ ꯑꯔꯨꯕꯤꯅ ꯈꯨꯝꯃꯤ ꯀꯅꯥ ꯈꯪꯅꯤ ꯃꯇꯝꯗꯨꯗꯗꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯁꯨ ꯈꯜꯂꯨꯗꯦ ꯊꯥꯖꯔꯨꯗꯦ ꯍꯣ ꯊꯥꯖꯗꯕ ꯉꯥꯛꯇꯅꯦ ꯑꯣꯏꯔꯛꯀꯗꯕꯁꯦ ꯃꯤꯕꯨꯅꯦ ꯐꯅ ꯈꯛ ꯈꯟꯅꯨ ꯐꯅ ꯈꯜꯂꯕ ꯃꯗꯣ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗꯤꯅꯦ ꯑꯩꯇꯒꯤ ꯈꯜꯂꯒ ꯍꯤꯡꯅꯔꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯈꯪꯂꯦ ꯑꯩ ꯍꯧꯖꯤꯛꯇ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯪꯂꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯆꯥꯛꯂꯤꯕꯁꯦ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛꯇ ꯀꯥꯏꯅꯍꯟꯕ ꯁꯦꯠꯅꯍꯟꯕ ꯊꯨꯒꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯤꯔꯥꯃꯅꯤꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯕꯨꯅꯦ ꯌꯥꯕ ꯌꯥꯗꯕ ꯌꯥꯔꯁꯨ ꯃꯌꯥꯏ ꯀꯟꯕ ꯀꯟꯗꯕ ꯍꯥꯏꯗꯤꯅꯦ ꯀꯥꯏꯅꯍꯜꯂꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯊꯥ ꯈꯔꯅꯤꯒꯤ ꯆꯍꯤꯒꯤ ꯄꯨꯟꯁꯤꯒꯤ ꯍꯥꯏꯅ ꯂꯩꯌꯦ ꯃꯁꯤꯗꯤꯅꯦ ꯇꯨ ꯃꯈꯨꯠ ꯈꯨꯕꯤꯒ ꯈꯨꯗꯣꯝꯕꯤꯒ ꯍꯥꯏꯐꯦꯠ ꯇꯛꯅꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯦꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯇꯥꯏꯌꯦ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅꯗꯤ ꯆꯍꯤ ꯈꯔꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯊꯥ ꯈꯔꯒꯤ ꯑꯋꯥꯃꯜ ꯄꯤꯔꯝꯂꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯉꯣꯟꯗ ꯑꯩꯒꯤꯁꯦ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤꯅ ꯁꯤꯟꯐꯝ ꯑꯣꯏꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ ꯃꯁꯤꯅ ꯏꯋꯥ ꯏꯆꯥ ꯊꯥꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯁꯦ ꯊꯕꯛꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯇꯧꯔꯗꯧꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯍꯜꯂꯨ ꯑꯁꯤꯅꯤ ꯃꯥꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ ꯃꯈꯩ ꯂꯦꯟꯕꯗꯣ ꯃꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯈꯤ ꯄꯦꯟꯅꯥꯃꯨꯛ ꯂꯥꯏꯕ ꯊꯕꯛꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤꯇꯅꯦ ꯃꯇꯤꯛ ꯆꯥꯜ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯏꯪꯒꯤꯠ ꯇꯧꯏ ꯑꯔꯨꯕꯤꯅ ꯅꯣꯛꯃꯤ ꯁꯣꯏꯔꯣꯏꯗ ꯑꯣꯖꯥ ꯃꯥꯏꯕ ꯀꯌꯥꯕꯨ ꯇꯧ ꯍꯥꯏꯕꯅꯣ ꯃꯁꯤꯡ ꯑꯣꯏꯅ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯃꯟꯇꯤꯛꯅꯕ ꯌꯥꯗꯦ ꯅꯪꯅ ꯈꯪꯅꯕꯗꯣ ꯑꯣ ꯐꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯉꯣꯟꯗ ꯌꯥꯎꯕ ꯈꯔꯁꯦ ꯉꯁꯤꯒꯤꯗꯤ ꯇꯧꯔꯝꯂꯒꯦ ꯍꯌꯦꯡꯂ ꯀꯔꯤꯅꯣ ꯑꯃꯨꯛ ꯑꯋꯥꯠꯄ ꯍꯥꯞꯂꯒꯦ ꯌꯥꯏꯌꯦ ꯑꯔꯨꯕꯤꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯣ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯤ ꯃꯗꯨ ꯎꯕꯗ ꯍꯤꯔꯥꯃꯅꯤ ꯅꯣꯛꯆꯔꯦ ꯃꯆꯤꯟꯕꯥꯜꯗ ꯍꯥꯏꯖꯩ ꯍꯟꯗꯛꯇꯤ ꯅꯥꯅꯞꯄꯤ ꯃꯆꯥ ꯑꯃꯇꯪ ꯁꯥꯒꯦ ꯈꯟꯕꯗꯣ ꯁꯥꯕ ꯌꯥꯔꯅꯤ ꯑꯔꯨꯕꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯅꯅꯕ ꯊꯕꯛ ꯇꯧꯕꯤꯌꯨꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯍꯣꯏ ꯇꯧꯒꯦꯁꯦ ꯀꯔꯤꯁꯨ ꯍꯦꯛ ꯈꯜꯂꯨꯅꯨ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯧꯅꯤꯡꯂꯦꯗ ꯍꯧꯖꯤꯛꯃꯛ ꯇꯧꯔꯗꯧꯅꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯃꯇꯪ ꯍꯥꯟꯅ ꯇꯧꯅꯤ ꯃꯁꯤ ꯑꯗꯨꯝ ꯇꯧꯕꯗꯅꯦ ꯃꯍꯩ ꯃꯌꯥꯏ ꯄꯥꯟ ꯀꯔꯤꯁꯨ ꯈꯟ ꯑꯃꯨꯛꯇꯪ ꯇꯧꯕꯗ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯅꯤꯌꯦꯕ ꯅꯪꯒꯤ ꯑꯣꯖꯥ ꯍꯤꯔꯥꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛ ꯑꯣꯏꯗ꯭ꯔꯒꯅ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯤꯟ ꯍꯦꯛ ꯇꯧꯔꯦꯗꯅ ꯑꯩꯉꯣꯟꯗ ꯃꯇꯩ ꯃꯅꯥꯎ ꯈꯥꯏꯗꯣꯛꯅꯕꯒꯤ ꯂꯩꯔꯤꯕ ꯃꯍꯩꯁꯦ ꯂꯨꯔꯕ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯌꯦꯡꯉꯣ ꯃꯍꯩ ꯑꯃꯇꯪꯅꯅꯦ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯈꯥꯏꯗꯣꯛꯅꯍꯟꯕ ꯌꯦꯡꯉꯣꯕ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯥꯏꯕ
ꯃꯌꯥꯏ ꯀꯟꯕ ꯑꯃ ꯍꯥꯟꯅ ꯇꯧꯁꯤꯀꯣ. ꯍꯣꯏ ꯍꯣꯏ, ꯁꯤ ꯑꯩ ꯍꯧꯔꯒꯦ. ꯅꯪꯒꯤ ꯁꯝꯗꯣ ꯃꯔꯨ ꯑꯃꯇꯪ ꯊꯜꯂꯛꯎ. ꯍꯥꯏꯁꯤꯕꯨ ꯑꯣꯖꯥ ꯃꯥꯏꯕ, ꯁꯝꯗꯣ ꯃꯔꯨ ꯑꯃꯇꯪ ꯊꯜꯂꯛꯎ ꯍꯥꯏꯕ, ꯃꯗꯨꯗ ꯊꯧ ꯇꯧꯗꯣꯔꯤꯕꯅꯤ. ꯁꯝꯗꯕꯨ ꯀꯔꯝꯃꯥꯏꯅ ꯊꯠꯄ ꯊꯜꯂꯛꯑꯣꯅꯤ, ꯑꯃꯨꯛ ꯀꯣꯠꯊꯗꯅ ꯂꯩꯔꯦ. ꯍꯩꯅꯗꯦꯀꯣ ꯑꯩ. ꯑꯔꯨꯕꯤꯁꯨ ꯃꯥꯅ ꯍꯥꯏꯔꯕ ꯀꯧꯕꯅ ꯁꯝ ꯃꯔꯨ ꯑꯃ ꯃꯀꯣꯛꯇꯒꯤ ꯐꯠ ꯊꯠꯂꯤ. ꯑꯗꯨꯒ ꯃꯗꯨ ꯍꯤꯔꯥꯃꯅꯤꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯃꯤ. ꯍꯤꯔꯥꯃꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯣ ꯁꯤꯗꯅꯦ ꯑꯩꯅ ꯂꯥꯏꯊꯧ ꯇꯧꯔꯒ ꯂꯥꯏꯔꯣꯟ ꯁꯣꯟꯖꯤꯜꯂꯦꯗꯅ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯗ ꯄꯤꯖꯒꯗꯕ, ꯈꯪꯂꯕ꯭ꯔꯥ? ꯈꯪꯉꯤ. ꯁꯣꯏꯕ ꯌꯥꯗꯦꯀꯣ, ꯁꯤ ꯍꯥꯞꯄꯨ. ꯄꯣꯠꯁꯛꯇꯨ ꯃꯍꯥꯛꯅ ꯍꯦꯛ ꯆꯥꯔꯨꯕꯗ ꯑꯗꯨꯝ ꯇꯦꯡꯕꯥꯟ, ꯌꯦꯡꯉꯣ, ꯅꯨꯃꯤꯠ 5 ꯐꯥꯔꯣꯏ, ꯃꯄꯥꯝꯗ ꯑꯗꯨꯝ ꯍꯜꯂꯛꯂꯗꯣꯏꯅꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯔꯨꯕꯤ ꯍꯔꯥꯎꯔꯦ. ꯑꯁꯦꯡꯕꯒꯤꯔꯣ ꯑꯣꯖꯥ ꯃꯥꯏꯕ? ꯑꯁꯦꯡꯕꯩꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯍꯤꯡꯆꯥꯕꯤꯁꯦ? ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯑꯗꯨꯃꯛ ꯇꯧꯖꯒꯦ. ꯑꯗꯨꯗꯤ ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ. ꯅꯪꯒꯤ ꯑꯣꯖꯥ ꯃꯥꯏꯕꯅꯦ ꯊꯧ ꯇꯧꯕ ꯆꯪꯂꯒꯦ. ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ. ꯍꯤꯔꯥꯃꯅꯤ ꯍꯧꯒꯠꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ. ꯊꯥꯕꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯥꯎ ꯑꯃ ꯇꯥꯔꯛꯏ, ꯃꯗꯨꯗꯤ ꯂꯩꯍꯥꯎ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯏꯆꯥ ꯂꯩꯍꯥꯎꯕꯨ ꯁꯤꯔꯕ? ꯑꯣ, ꯀꯜꯂꯛꯏꯗ. ꯈꯪꯕ ꯊꯛꯇ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯍꯦꯛ ꯃꯥꯡꯉꯤꯗ. ꯂꯩꯍꯥꯎ, ꯏꯆꯥꯒꯤ ꯃꯄꯣꯛꯅ ꯂꯥꯟꯗꯕꯃꯛ ꯑꯣꯏꯔꯕꯗꯤ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯨꯗ ꯑꯃꯨꯛ ꯏꯆꯥ ꯄꯣꯛꯂꯛꯄ ꯑꯣꯏꯌꯨꯀꯣ. ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯍꯜꯂꯛꯀꯣ. ꯑꯗꯨꯒ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯜꯂꯤꯕ ꯃꯈꯣꯏ ꯃꯤꯁꯛ ꯑꯗꯨꯃꯗꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯏꯁꯣꯔ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯗꯕ ꯑꯣꯏꯌꯨꯀꯣ. ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯁꯤꯕ ꯆꯪꯕ ꯅꯥꯏꯅ ꯆꯍꯤ ꯀꯌꯥ ꯋꯥꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯒ ꯆꯠꯈꯤꯕꯅꯤꯗꯣ. ꯑꯃꯔꯣꯝꯗꯗꯤ ꯐꯩ, ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯂꯦ. ꯑꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯆꯠꯂꯝꯕ, ꯂꯥꯏ ꯍꯔꯥꯎꯕꯅꯆꯤꯡꯕ ꯆꯠꯂꯝꯕ ꯀꯌꯥꯗꯣ ꯂꯣꯏꯅ ꯇꯣꯛꯂꯤ, ꯂꯣꯏꯅ ꯂꯦꯞꯂꯤ. ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯌꯨꯝꯗ ꯂꯥꯏ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯔꯅꯨ. ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯦ ꯂꯥꯏꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ. ꯑꯩ ꯂꯦꯞꯂꯦ. ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯄꯨꯝꯅꯃꯛ ꯂꯦꯞꯊꯣꯛꯂꯦ. ꯅꯈꯣꯏꯅꯦ ꯁꯥꯎꯒꯅꯨ. ꯀꯅꯥꯅꯣꯃ ꯌꯦꯡꯂꯒ ꯅꯈꯣꯏꯒꯤ ꯊꯕꯛꯇꯣ ꯇꯧꯍꯜꯂꯣꯀꯣ. ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯍꯥꯏꯖꯔꯛꯏ. ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯒꯨꯝꯕ ꯐꯤꯔꯦꯞ ꯑꯃ ꯍꯦꯛꯇ ꯂꯧꯕꯤꯔꯤꯕ? ꯏꯃꯥꯕꯨ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥ, ꯏꯃꯥꯒꯤ ꯑꯐꯕ ꯂꯝꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥꯕꯨ ꯄꯥꯝꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯦ ꯏꯃꯥꯗ ꯇꯧꯍꯟꯅꯤꯡꯉꯤ. ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯑꯩꯁꯨ ꯍꯣꯠꯅꯔꯝꯃꯦ. ꯅꯈꯣꯏ ꯁꯥꯎꯔꯅꯨ, ꯑꯩ ꯄꯣꯊꯥꯔꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ. ꯃꯉꯣꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯛꯂꯤ. ꯑꯁꯨꯝꯅ ꯃꯥꯏꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯞꯅ ꯇꯞꯅ ꯑꯃꯥꯏꯕꯤꯒꯤ ꯂꯝ ꯑꯁꯤꯗꯒꯤ ꯄꯣꯊꯥꯕ ꯍꯧꯈꯤ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯐꯠꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ, ꯏꯃꯥ, ꯅꯪ ꯁꯤꯒꯤꯒ ꯁꯤꯈ꯭ꯔꯣ. ꯀꯩ ꯀꯥꯟꯅꯗꯕꯗ ꯑꯗꯨꯃꯥꯏꯅ ꯍꯤꯡꯂꯒ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯑꯃꯨꯛ ꯅꯥꯍꯦꯅꯤ, ꯑꯃꯨꯛ ꯅꯥꯈꯣꯛꯅꯤ. ꯑꯁ, ꯑꯩ ꯑꯍꯤꯡ ꯀꯥꯏꯁꯦ ꯀꯤꯖꯕꯅ ꯇꯨꯝꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ. ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯇꯧꯔꯤꯅꯣ? ꯑꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯁꯤ ꯀꯅꯥꯅꯣ? ꯑꯣ, ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯕꯗꯤ ꯑꯩ ꯉꯝꯃꯣꯏꯕ. ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ. ꯑꯍꯤꯡ ꯑꯁꯤꯗ ꯃꯄꯥꯜ ꯑꯁꯤꯗ ꯁꯣꯔꯣꯠꯀ ꯄ꯭ꯔꯦꯛꯀ, ꯑꯁ ꯈꯪꯗꯦ, ꯑꯩ ꯀꯤꯕꯅ ꯂꯣꯏ. ꯀꯩꯁꯨ ꯇꯧꯔꯣꯏ. ꯀꯩꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏꯕꯣ? ꯇꯧꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯅꯪ ꯋꯥ ꯉꯥꯡꯉꯨ. ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ. ꯀꯩꯅꯣ ꯁꯥꯎꯕꯩꯗꯤ? ꯏꯃꯥꯅ ꯅꯌꯨꯝꯗ ꯊꯦꯡꯅ ꯄꯥꯜꯂꯝꯂꯦ. ꯑꯗꯨꯒ ꯏꯃꯥꯅ ꯆꯍꯤ ꯀꯗꯥꯏ ꯌꯧꯔ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯂꯦ. ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯩꯁꯥꯕꯤ ꯐꯥꯕꯗ ꯉꯥꯏꯔꯤ. ꯑꯗꯨꯒ ꯏꯃꯥꯅ ꯍꯅꯨꯔꯗꯅ ꯁꯤꯗꯧꯔꯦ. ꯃꯁꯤꯕꯨ ꯏꯃꯥꯅ ꯑꯣꯏꯍꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅꯗ ꯉꯥꯡꯂꯤꯕꯁꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ, ꯅꯃꯥ. ꯍꯣꯏ, ꯏꯃꯥ ꯑꯣꯏꯕꯒꯤꯅꯦ ꯍꯥꯏꯁꯦ. ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯧ ꯃꯇꯝ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯅꯥꯕꯤ ꯅꯪꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯒ ꯂꯩ. ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯣꯏꯅꯣ? ꯃꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯥꯏꯕ ꯑꯃꯠꯇ ꯃꯅꯥ ꯑꯁꯤꯗ ꯇꯥꯗꯦ. ꯅꯪꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯅꯨ. ꯁꯨꯛꯆꯪ ꯆꯪꯂꯛꯀꯅꯨꯀꯣ. ꯆꯪꯂꯣꯏꯅ, ꯁꯨꯛꯆꯪ ꯍꯦꯛ ꯆꯪꯂꯣꯏ. ꯑꯩꯅ ꯍꯦꯟꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯗꯦ. ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈꯤ ꯂꯩꯔꯦꯟꯅ. ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤ, ꯌꯥꯝꯅ ꯋꯥꯔꯧꯏ.
matam pumnamakta ka henna wangang sizinai. Khangde Nungsitombi, handaki matang asida mahak mapukning henna nungsire. Wakhal kaya makhalai, haukraba matamgi wari kaya amani khalakliba. Nongma sum haujinkibana magi phibamsu henna soksilai. Handaki matang asida mahak soidana taibang palasi thadoktuna chetlagani haiba mahak masana khangjari. Waraba magi punsina upak mathak aduda wana yatari. Ningsing lai amukka leihau nongma hekta. Masada lainungsit kangba haurakle haiduna laplaba mayum adudagi magi mamagi manak tamna akiye khang leitana chelakhiba. Nongmasu ningsingki ing siklaba nongmadol atayada thokliba sajikna thababu koidan tanakhibado. Nongma numit amani. Yum madugi mangol sumangda mi mayam amatili koirang langnay amana hai. Lamket piya, nang nekta naning tawba yabra. Khun leikay ama isaw-saw na pali lay haibasi nang mukhangdara. Kuirabani, nakoy anibo ay koy na senador layraklibasi. Ngasidi paredana, huran mo pareba. Huran bigi tarani, mabugi noong mahaibado, nakoy khangdra malen. Mayam hore, amana amahay, amana mong amahay, sawba na may haunay, amana kamdoi. Yare, pura nuto, puba haunadi, adugi saruk niya, makoy ani, hausi kay nakat kadabani. Wapama si tabada pazaton, magi tamoy, kangpret kangi. Kay no ay sibo, kay nakat pa, ay ngamloy, ay buo, kay nakat ka no. Hey, lamchat na idabiya, nang wangang ano? Masabase, sit na nakoktoklaga, sunuyang ang tayo na, nang bu, konggoy na dribase, naray wak para bani na kalo. Nupa, siga nang, punsi subalay minagadabani. Magalay minabadi, ay ngamloy. Nupiman ba nupa sida, ay nakarama niya lay dori ba no, ay ngamloy. Ado irabadi nang kay daw bagi, nupa, sige itatata na unari, itatata na loynari, nang nihekta hayra kayara ba? Nakoy yan yung ginawang nataw siya, kuy rabani, ay koy niyang nagliba, ay ngamloy ba? Masin si sungkumine. Nakoy yan ikakta, yung mas dilay minaba siya, kaya di yam, ha, nang nihekta hayra kayara. Masila siya, sungkum basu sarada, masi. Asihay do na, mamay mamit aduda, hekta tazili. Numit asida pazaton ga may bahiramani ga kay nakatki. Pataba makoy ani mayama mangda konggoy nari. Upay liti pazaton lay pareng adu makut na amay bahiramani gi mangagsam da hukre. Asum na magi punsi oikre tamoy kay na. May bahiramani na pazaton muputo na mayumtam na jatki. Wapam asinaso amay binong sitombi na pamungda lay na taki. Maram jatki ni hayba kangli. Layri ba masanupi adu na magi thawai na yengsin bije chaba thakpa matam sungai naije Nungsitombi lairiba masanupi aduda mahak wafam amate hek hairude lairensu magi thokpa malai ingkraba waksingi matamni haurei nonghau khangauda puin haurei magai salai khangda khakpa walaubo phiba mama tadre Nungsitombi phamungda machi amata lengdana hipni ngasigi matam asigumba amada asigumba nonghau marakta Tarakhiba braza singjang adugi hek thangnaba mikupta tarakhi angang ama akiba phangna kaplaubagi khonjel ama ingak-ngakna karino haiduna ko yengi khonjel adubu khudung liruba matamdadi braza singjangna khaibok tana khaidok pikraba taren upal adugi hek makhongmaktada mallaba ningtha amana yomduna thamlaba angang adu hek urui Nungsitombi sensili kari mataw Kanagi angang nabusibo. Koyang yengi akoy bada aday kana layba udi. Apik pa angang adu pangkatli kangli. Oh, kanago miyoy amana. Imom nangbo papamas de tamlam liba uy. Laybag tida ko. Palem na magising lausakso kang mangam laroy daba. Nati, angang asiboy nagkaram na. Ayba masibo. Amo papamas de tamlam ba. Asi, miyoy bagilon chat nati. Ay, angang asibo purage. Mabo, isasang na ay naukolage. Wara ba igi punsigi, mitki mani haibado. Angang asina oirage. Laysa na mamaming tol pangki wapamasi, layriba kanamata na kangdi, mahaknatana, layren, magi masa aduga, layhaw aduso, magi masa. Nungma, Sanatombi na hayre. Inama, ay gidi, imita isaningon na mata uba pangdra. Layhaw asibo, ayok sarage ba? Muna kando na kumi. Pari, luna sana tau ko. Haido na pithoki, yokhanki. Masigi matungda, Nungsitombi na amo, turel kongno ngamada layrenbu pangzaki, animak magi masa ngaktani.
ꯃꯕꯨꯛ ꯊꯣꯛꯅ ꯄꯣꯛꯆꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯨꯝꯅ ꯂꯩꯁꯥꯅ ꯃꯃꯥ ꯃꯤꯡꯊꯣꯜ ꯐꯪꯈꯤ ꯏꯃꯥ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯎꯟ ꯄꯨꯕꯒꯨꯝ ꯏꯪꯇ꯭ꯔꯤꯛ ꯏꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯤꯒꯤ ꯐꯅꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ꯫ ꯇꯥꯏꯕꯪꯄꯥꯜꯕꯨ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯃꯍꯥꯛ ꯑꯁꯤ ꯂꯩꯁꯥꯅ ꯁꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗ ꯈꯪꯍꯟꯕꯤꯔꯝꯃꯤ꯫